India government amadi Manipur Leingakka suspension of operation SoO Thamnariba UTLA KNO group ke commander in chief Seiphu dagi Assam Rifles da Tamil Nadu district ke Faitol village dagi yamlaba draka Konana Phare hairi Pawasin hai kuntra mapan suba battalion Assam Rifles da Tamil Nadu district ke manung chana laiba Faitol village da UJS gather khara laire haiba kaknaba paw ama fangbadagi kuntra mapan suba battalion Assam Rifles headquarter kadam talana operation chathaduna thibu humbagi thabak chathaki Thiba humbagi thabak chatharingai manungda ayuk pung tararom tabada bolero gari amada mioi ama Faitol khungi playground da leiba ubadagi mioi aduda wahong pahong chathabada mioi adu lamtin sai singsong allies Seiphu chahi yangkai apokpa ledkhosai singshon leifam Chingkonpang village dagi suda leiba UTLA KNO gi commander in chief Seiphu faction gi chief ni haibasu khangbangam ki hairi Mahapu chingnaba laibadagi Assam Rifles na makhatana bolero gari adu check tawbada gari aduda amuba machugi polythene ama yaurambadagi hangdoktuna yengbada chekhaw aduda sapon cap tara yauramba thengnaki tungda sapon cap aduda yauramkiba adu aina yadaba brown sugar yauramba thengnabadagi miyoi adu aingi matungina faraba matung Jiribam district police ta khutsinnakhre hairi Nakalamaromda sapon cap tara da yauramba gram chama kunmari dasmik nipan taret rom oigadaba brown sugar Bolero ML03P1934 amadi mobile phone amaga konana Phakiba miyoi adu Jiribam district police na 0 FIR ama laukhatlaba matung Tausem police station da khanghankre hairi Tausem police station nasu makhataba legal necessary action laukhatnabagi damakta OC Jiribam na Tausem police station ki OC da case adu transfer tawkhre hairi